अतोप पावन मफम अनिद नुमै कापसलखरे निमित खरनिगी ममाना कुकीजौ मिलिटेंटसिंगना मितेद ऑनसेंदुना सथरकलिब लान लेपलक्लाब्रा हाइना खन्नबा हरकलिंगी स्टेक्ट ngasi nungtil pung marigi makhairom tarakpada lamsang PS ki manungsan makautuk manakta leiba bethel kuki khulgi militantsingna mitei khulsing tamna numai kapthrakre thaudo asida state force ki makedigi su handuna khut thona ki adu bunakal animta asu open yawgi paulakide amaromda ngara numidam pung 13 tarakuda bisnupur district ki fogawsa ikhai gi maning thangba sarutagi kuki militantsingna numai round 13 mitei gi yumsing tamna kapsilakre adu state force ki makedigi di handuna kapkide thaudo asigi marik sumber report launna PS asida telephone tawrubada paikhalakide swaide amaromdana national highways and thingzinbagi contempt case high court na home minister gi secretary yawn respondent mapana notice pikre me humdigi state asida tholakiba kanglu masil gi lali khudong chaba lawradana manipur gi lifeline oiriba national highways and thingzilapagi mayukta lowang sangmam mayalekai digi wai mangi sai humfugma apopalai kidrabu wai lukoina file torkiba PIL number 24 of 2023 bo High Court of Manipur na lokalaga highway sing asida mausagum na gari sing free flow sa anana direction anirak pikraba phawda thabak to onthok tabadiki petitioner masamang na file torakpa contempt case ama ko na lokaladuna Ministry of Home Affairs ki secretary Ajay Kumar Balayam respondent mapan makta sayol ani gi manung da pakhom pirakadaba notice sing istokre contempt case asing asi acting chief justice MB Muralens amasung justice A Bimol gi bench na lokalapada petitioner gi make the senior counsel M Hemchandra na leblaga makbu counsel M Rendina mating mangki petitioner gi counsel na submission torakpa wafam sing tarab matungda court na respondent mapana notice issue tokibane loinana notice sing asi sayol amagi manungda respondent sing da speed post kuthang na yohon mag loinana thaba asi pangthoki habi khudam sing affidavit oinasu file torna bakhanki court na ngasi notice issue tawkraba respondent sing chief secretary Dr. Binit Joshi Law Commissioner Nungsitombi Athopam DGP Rajiv Singha Security Advisor Kuldip Singha ADGPLO L Kailun IGP Intelligence K Kabib Sayang Secretary Mountain Division gi GOC Lieutenant Generals Rana Pratap Kalita amasung IGR South Major General Ranjan Sarwani makhoida notice issue tawkhibag loinana makha taraba oil mathang thagi kuning mathude sathagani swaide atopa paw amadana isanupi singa khaidokna duna lanjelakpada angang singi mafam khangkhidaba mikup singda ay angau bioiki ahanba hakthingaba pawdum susampuri khunjama susampurgi khuga tampak yaifakol yum pandra masa ani lairabi thaudam ongbi Sonia na lanselakada maki sahi ani makai kakta ngai dibi masanupi ga tongan khaidokna dun laklaga thiba khangkhidaba mikup adu tasingna angau bi haibadu oiki haina pawdam lakli pauksi isna hakthingna pa pawdam haiba pawm gi makhara lepa leitana miyamna pawdam jariba lanjelakhra singi pawdam gi makha satharakpa pawdam oina Thabol district ki singtham mamang lekai da leiba mapam gi makhura gi mayumda sangjapam lauduna leiribi sapam ningol thaudam ongbi Sonia sai kuntrag nitui mapuroi pa thaudam biren Sujampur khuga tampak yepakol dagi lan chelakpada thengkhiba awana gi pawdam amuk miyamna thamjari sai sigi me ohum digi horakhiba kuki lamen tuen misingna yummai thaba horakhiba numit adu maki masanupi atombi pokpi gi ipan nongan manamini sai sigi April kungani pan Sujampur gi tuibong da leiba Ideal Hospital haina khangnaba lanai hospital amana masanupi atombi pokki May anidi ipan pangthokla batung mathangi numit May ahum lan horakhiba numit aduna maki mapuroiba birena ipan gi sizinaba potsai kolik sing thinba chathoki numit adugi nungthil pung marirom tarakpada maki mapuroiba na mangonda call torolaga Sonia potsai phiro lushilo kuki singna WhatsApp group singda maitei lekai amadi khuga tampak yaifakol leiriba maitei lekai sing nai si hainari hainairakip Maki mapuroi bana herakpa pawda tabada phirol posai lusin badi lairadana angang unaba kuidribana inaubu oibana pakhatuna masa thakthak niktuna laki matam madura makhogi yum madura maki mining kumbagi mateng pangnaba sing thamdagi lakpi apokpi mama sahi anima khairam tamak ngairiba masanupi athoibi asengma maming nati amasung pokpo numit tarukni khaktama ngairiba apipi nupi masa aduga makhoi mari khaktama laki makhogi yumadu kuki singi yumge he thangnana leibanina makhogi yumadu thadoktuna sapagadaba maphamna satnanaba maki nupan hairak pawdo maki apokpi du tamadagi makhogi sisinanaba phirol posai khaktama yomlaga yum adurigi thoknaba tharangki matamadura maki mapuroibasu yumda hanjalaki Maki nupana haibadigi nupa singdi yum da lairaga yum ngak sianduna lehausi hainare aduna nakhoi hana satlam lo haibadigi maki mamana numit taruni khakta ngai ribi masanupi edu pamduna makhoi gi laikai gi khul mayai oina leiriba
Gopi Mohan Kauba Amagi Yumda, Nupi Sing Sinduna Lainaba Tolaki, Makoina Tolapada, Yumtang Nabigi Mioishina, Adar voter ID card Purak Prahan Hangaraki, Madura Mahaksu Makoi Adara Madi voter ID card Singadu, Lauruk Shira Hainakalaki, Adu Maki Nupa Lehurabnina, documents in Khatnatana Maki Nupagi Sana Dukangi, Bandan Tambagi Sana San Kunimite Angang Singi Sana Kramadisiel on Lupalising Kuloms Lehoribine, Irang Sumanipulengaki Asosang, Pamnaiba Kiada Pau Ayan security Yorok Lagani Makoy Ngak Siendun Adum Name the Kibasu Yai Kandana Wakal Karakazit Amok Safsay Aduba Anga Unava Kuidribagi E Nobuga Waravasuana Lekai Nupimiam Sangs of Pamlo Ribi Yuma du Paw Satuna Lake Numida Waram Yokshilab Kukilament and Missing Mapamadu Label to Kansing Maitaba Hore Heavy Pautaki Maitaba Duda Gas Cylinder Pokai Auba Makol Gas Matang Taraki Angang Popo Kuidribigi, Ningtina, Pothatun Legadaba Matamaduda, Yumadugi Kama Samad Lekagi, Nupi Kuntrani Pupuna Pam, Wana Kanki, Nihak Laitana Maki Nupaga, Phone the Powdum Ponaki, Numidang Puntaramaturum Tharakpaga Maki Nupana Makogi, Tangnaba, you may tak Reki, Matamadura Mak Namaki Mapuri with Hangbada Mak, Pakakini Habigi Munda, Tadeda, Krakazik, my wife and Mak, Apoki Mabu Pon Pehela Uhaina, Mapuri with Hanaki, Makahayeng. Makasa tarakpo ina pong napampauk sidige to pamaruib ipauk sing miam na thamsagi sarai henbigi khongjang numit mangani suri Manipur gi CS osing amat oina punsin nu lising amak khakta sang drib phawba amadi Manipur gi assembly Manipur kananaba akan bogore mama logdrib phawba mama oibe kuina sarai henbigi khongjang sangsin hi keni haiduna thawai middle women's wing na thas ki kunga mathoidigi haudun satharakhiba khuthang sarai henbigi khongjang numit mangani sukhe ngasi mangani satma numit asida su naurem laikai naharol Yaipakol Maira Paibilupki Sanglenda Kutang Sara Henbigi Khongjang asi sataki Ayuktigi Hauraga Thaumi Mapana Kutang Sara Henbigi Khongjang asi sangsin ken spouse this palakli Amaromdana Sakhangdabana Angang Mari Fana Bohona Ramle Siva Thasagi Kungani Toki Numidang Weram Hangang Sindla Riba Ibudo Marsing Polo Stesu Yang Malakpo Angang Nupi Masa Aniamas Nupa Masani Masakangdabami Krana Fana Bohona Ramle Haina Hanga Owang Lekai Tongkong the Liva Siva Social Integrities Boys Association ki General Secretary TS Shamzagi Sirolaman Haidi Pamasa Ani Amadina Pimasa Ani Makoi Puna Hangang Sindali Ibudo Margin Polo Statue Yemulapada Amubo Masugi Trekta Karam the Laki Sakang the Bakrana Numain Namlaga Fana Honaraman Haidi Maramadun Ibudo Margin Polo Statue Simatam Kragi Oina Lebak Miam Yemulaka Atimatamle Lebak Irangasina Nemtaduna Anobu Warol Ama talk to the Pawdi Atimbasi like Higani Swadi Atopa Pawman, Kuki na khatnadaba leitre, Malem ashibu manghananaba tharakpaga manakhre. Ramesor, Kuki na khatnadaba amata Malem the leitre, Makoina, khatnadaba purub amata su leitre, Makoisi, Malem ashibu manghananaba ayinga sagi khal thugai naba tharakpaga manakhre haina. Lengak pairiba BJP ki MLA Loremam Ramesor na phongdokre. Kairo AC ki MLA Ramesor na wapam singasi BPF Village Protection Force na sinduna Waitundigi Ishika Pawgi Manung the Labor Club Kungamari Akanaba Ahanwa Base ki Volunteer Yankai Physical Fitness Endurance Training Program gi Passing Out Ceremony gi Thoram Fundokibane Sinam Community Hall of Pangtoki Thoram Maduraman High Cookie Sing the Tori Lan as government ki Mayuk Tabunati Maite sing Matata Purubasibu Tantolaga Aiku Gilam Mungi Hibane Government gi Matak Tabulan or the government gi office Maitariva Forest office Kia Maitaki Baduda Admak Lushin ki yabane adubu me ohum da mangzonu plan tabu lanam oibana maitei simu tanthokna bagi thaurang oina torbung da samjarba maitei singi yum kai mai thad nupi angang kya ama rep tawna satarki bathong aduna adumak takjarabane ramesona ki kuki haiba kanglup asina khatnadaba mi kanglup amata leitrabane Assam Tripura Bangladesh Myanmar kuki singna khatnadaba lam amata leitrabane State asida kuki singna maitei da lan tawgodore haiba wafam leibana Chief Minister ki office asabu thaudang Amaloriba Kuki IAS officer bihi Bulung Mangna state the Tolib Iranga Sigi Mangoin April Kunga Mangad Hena Hana Suti Lapsoramki May Humda Stephen Guite Koba Malo Depot Manager Oibasin Susampurgi Taudo Tutrigi Mamang Yamnangak Monda Dizalama de petrol kilometer Lissingamaga Sama Isutanki Singatamia the labor oil pumps in the Kuki gi trucks in the Taulorga Honabuki Amasum Puji Supigoina Kuki single Laminaba, Nuagata Mandi, Maramaduna Matam Supigoina, Makoi Tantoki and Fogan have a wapam Tamnaduna, Rameshon High, Iransi Houdring May Ohungi Mamang, April Kunganipan Hanana, Sinba Mawonda, Susampurgi Maitiki, Pakamagi Lesson Maitaki, Hausu Power Yum Latna Ribasana Maigi, Lai Yaudana Puna Maitiki Lesson, Sahunga, Maudrago whom they might have
Kuki yelhomi nate haibasi loina khangnare makhoi asi refugee oina madi illegal immigrant oina sanglakiba ngaktani makhoi na lamdamasigi umang wamang kya ma kokthoklaga sel gidamak popi paksna tharakibani maang hai matamamada Colombia mafia singna cocaine nisa coca paksna thaduna satharakpagi USA da yamna sauna setting monkey maduna maru moiraga drug mafia drug cartel kya hakhi aduba hauji Kuki singna paksna popi tharaga drug mayama puthorakli basida khangsinaduna yenglaga leiriba sipening awedi Manipur irang thokpadi hauji Mizoram Assam drug mayama phari matamamada Manipur da leiram lalhobu sing India digi tongana tagi habi ihau sathai haiduna lalhoba listing mo sawagi matata hakhi adubu ngasi lamdamasigi na mayam ma tholak dibasti Manipur India digi tongana tagi hapenati India kaibi yaroi Manipur gi lam kehan bi yaroi habi ihuni maramaduna Manipur amasum India kannabagi damakta laibak na thona hapinaba afabu oigani hainasu Ramesh na phungdoki Kuki singiri sai kya gi mamang na pandam amagi makhara hana sem sadna satharakpa lalong amani hairibasi aikhoi maitai di khangdabana ngasi mak thawai khubak ta haptuna araiba thang ten paidun Kuki singana thengnari maramaduna thoglipu lanasi hektamak loigadaba lanati maitai gi nupi sing sanalupada mitabagi mutta araiba paisa tungsinduna nongmai lasinbiu adu aikhoi gi iramda mamadi masa masagi khongang singbu ngaksanaba village Protection Force matik sana thama mathautai Village Protection Force masing yamna laiba makai atopa furuk nasu hangoigen aduga iraiba pusu kan mangani haujuk Central Government Manipur angak pafangna sipai kya thajilaktuna lairi phanayam sipai thajilakla Suchampur da More da maitei sing masa masagi mayum da sang mangamdana lairi adubu tampaki mafam kharadadi security force sing laklaga Kuki sing adumak tekta kaidana adumak lairi maramaduna asiguma piba masina kari oirakadoribano haiba dusu aikhoina mikup nom singna laiminasi Hines Lorem Rameshona phungdoki Rameshona ki matamamagi Manipur gi sumang lilada mantri Dulan Sanana Delhi de satpada makti lol khangdabana maramoiraga leibak manghan khibani aduga haujingna politician singna masagi oijaba thibadagi khangna yes haina khumduna leibak manghanmani Hauzik Kuki na maitei gi mathak satharakli bilana sida Kuki oinadi amat oina punshinaraga sapmanaba lamjing amagi makhada sangchilaga lakri adu tampaki oiribu MLA sing masagi oijabu khudong saba yenglingaida ngasi phawa punshinaba ngamdana leidi Kuki gi MLA tarana makoi yoeba issue sing da sapmanana punshinaduna thabak punna tawri haina el rameshona phungdoki ngasi pangdokhiba ahan base ki passing out ceremony eduga mari leinana volunteer singbu masamu fana leiduna maribak nungsiba madi leibak ngaknabigi wasak nongnaki tharamadda BPF ki convener Hobijam Somendro Making Dulai Thabi Jila Parishad member Ningthausum Sanatomba Health Department ki director oina thaupuram Dr. Mangikantam sumasak naiba mi kya sargya khen spouse makatana phondrakli Amaramdana Kuki MLA sing excel laudabigi Sibasana case thangatkadori lamdamasida thoklib irang sida sauna khud yawriba BJP ki Kuki MLA sing mathata kariguma makhalamati excel lokatana leiriba sigi matangda Sibasana PIL ama tharagani haina party sigi president M Tombina phongdokre ngasi pangthokiba uripok Basapati Maning Laikai Development Associations UBMLDA gi Nipusuba Foundation Day gi thoramna wapamasi Sibasana Manipur State Unit ki president oiriba association gi advisor M Tombina phongdokibani mauna hai lamdamasida thoglibi irang asida miyoi kaya thawai thakre kaya man asu apanangli lamdamasigi miyam gi thamoi aduki matik sokle Maramaduna kanaguma kharana miyamgi ayabi yaudana yasinabi yaroi Sibasana gi oinadi miyamga loinana masi khanbagi matam laukini miyamna hiram khuding compromise tausi habi yagane dubu Israel dagi lakpa Kuki singa hiram amatada compromise tawroi amati tawpham stokte Kuki bu oiro maitai bu oiro lana thangkiba khongthang asi lale khangna handok hanjin tawba matam oire singda thariba pupi singa si October thad lokadoribani masina maram oirga singkhong singyagi AR ke manata Kuki gi bunkers sahungani pa lairi masida khulai amadi sana thaknabagi award pa amata leiti punamas kanana supply tawribano madi AR gi lamsat asimiyamna mayek sina khangmana makhoi da thajaba thamde CM na ngi mirol kansi hairibasi tawpham thokpa thabangni aiko gi Tarol surol kanana bathabakti aikoi isana tapham topani masida han bapi bising aikoi yekna bani haina lopam topani yomlo nabi state Mizoram gi CM Zoram Thangana Council of Minister ama laizari be state amadi miyam gi mayuk satharakli be thawng apapanate state ama gi administration khut thingzloi dabane madi khut thingzindabana asum khong thangojani Kuki gi BJP MLA sing asi hauju phawa tanthok tana lairiba si BJP na son bagira haiba asi wanga moiri oirakli
ꯃꯈꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯇꯣꯡꯁꯤꯟꯕꯅ ꯏꯔꯥꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯄꯨꯋꯥꯔꯤ ꯍꯥꯏꯕ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯈꯩ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯔꯚꯤꯁꯇ ꯂꯩꯔꯤꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯀꯨꯀꯤꯒꯤ ꯂꯝ ꯑꯣꯟꯊꯣꯛꯄ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯈꯣꯡꯖꯥꯏꯁꯤꯡꯗꯤ ꯇꯔꯥꯝꯅ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯔꯣꯜ ꯑꯁꯤꯗ ꯋꯥꯠꯂꯤꯕꯁꯤ ꯂꯩꯇꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅ ꯂꯩꯅꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯥ ꯑꯁꯤꯒꯤ 28ꯗꯒꯤ ꯐꯝꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯌꯨꯅꯤꯌꯟꯁ MOS RK ꯔꯟꯖꯟꯗ ꯀ꯭ꯂꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤꯕꯗ ꯄꯥꯡꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯄꯨꯝꯅꯃꯛꯅ ꯂꯩꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤ ꯆꯥꯎꯋꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯊꯥ ꯌꯧꯔꯦ ꯏꯁꯔꯣꯒꯤ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤꯗꯤ ꯁ꯭ꯄꯦꯁꯇ ꯃꯤ ꯊꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯔꯣꯀꯦꯠ ꯁꯥꯏꯟꯇꯤꯁ ꯃꯁꯤꯒꯤ ꯔꯣꯀꯦꯠ ꯁꯥꯏꯟꯇꯤꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 2 ꯃꯅꯤꯄꯨꯔꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯌꯨꯝꯗ ꯍꯟꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯆꯟꯗ꯭ꯔꯌꯥꯟ 3 ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯊꯥꯈꯤꯕꯗ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯔꯤꯁꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯁꯔꯣꯒꯤ ꯁꯥꯏꯟꯇꯤꯁ ꯅꯤꯡꯊꯧꯖꯝ ꯔꯘꯨ ꯁꯤꯡꯍꯒ ꯎꯅꯕꯒꯤ ꯄꯥꯎꯗꯝꯅꯤ ꯑꯩ ꯌꯨꯝꯗ ꯆꯠꯇꯕ ꯀꯨꯏꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯆꯍꯤ 2 ꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯁꯤꯡꯍꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯍꯥꯏꯈꯤ ꯌꯨꯝꯗ ꯆꯠꯇ꯭ꯔꯕꯁꯨ ꯑꯩꯅ WhatsApp ꯑꯃꯁꯨꯡ Facebook ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯊꯥꯒꯠꯂꯤ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯁꯤꯡꯍꯅ ꯍꯥꯏꯈꯤ ꯆꯟꯗ꯭ꯔꯌꯥꯟ 3ꯅ ꯑꯣꯒꯁꯠ 29ꯗ ꯊꯥꯒꯤ ꯈꯥ ꯊꯪꯕ ꯃꯦꯔꯨꯗ ꯇꯞꯅ ꯇꯥꯕ ꯉꯝꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯅ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯂꯦ ꯆꯟꯗ꯭ꯔꯌꯥꯟ 3ꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯁꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯁꯥ ꯆꯥꯎꯔꯕ ꯆꯦꯞꯇꯔ ꯀꯌꯥꯗ ꯅꯨꯃꯤꯠ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯊꯧꯔꯥꯡꯂꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟꯁꯤꯡꯅ ꯁ꯭ꯄꯦꯁꯇ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯊꯝꯒꯗꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯒꯟꯌꯥꯟꯗ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯃꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯤꯁꯟꯅꯤ ꯃꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 100ꯒꯤ ꯑꯣꯔꯕꯤꯠ ꯑꯃꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ 3 ꯌꯥꯎꯅ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄꯦꯁ ꯐ꯭ꯂꯥꯏꯠ ꯊꯥꯅꯕꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯎꯠꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯟ ꯁꯤꯒꯤ ꯏꯁꯤꯡꯗ ꯇꯥꯍꯟꯗꯨꯅ ꯁꯣꯏꯉꯥꯝꯗꯨꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯤꯡ ꯀꯃꯥꯟꯗꯔ ꯔꯥꯀꯦꯁ ꯁꯔꯃ ꯈꯛꯇꯅ ꯁ꯭ꯄꯦꯁꯇ ꯆꯠꯂꯨꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯣꯏꯔꯤ ꯃꯍꯥꯛ ꯏꯪ 1993ꯗ ꯏꯟꯗꯤꯌꯟ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯖꯣꯏꯟ ꯃꯤꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯄꯦꯁꯇ ꯊꯥꯔꯨꯕꯅꯤ ꯃꯍꯥꯛ ꯁꯦꯜꯌꯨꯠ 7 ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯔꯛꯈꯤ ꯁꯤꯡꯍ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯒꯗꯒꯤ ꯑꯦꯟ ꯆꯥꯎꯕ ꯁꯤꯡꯍ ꯑꯃꯁꯨꯡ ꯑꯦꯟ ꯌꯥꯏꯃꯗꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ